ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯃꯤꯅꯤꯠ 10-30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯆꯥꯡ ꯅꯥꯏꯅ ꯃꯤꯅꯤꯠ 10 ꯈꯣꯡꯅ ꯆꯠꯂꯕꯗꯤ ꯕ꯭ꯂꯗ ꯁꯨꯒꯔ ꯂꯦꯚꯦꯜ ꯍꯟꯊꯍꯜꯂꯤ ꯍꯥꯏꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯔꯤꯁꯔꯆꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯔꯤꯁꯔꯆꯔꯁꯤꯡꯅ ꯄꯤꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯁꯥꯡꯅ ꯋꯥꯔꯛꯑꯥꯎꯠ ꯇꯧꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯕ꯭ꯂꯗ ꯁꯨꯒꯔ ꯂꯦꯚꯦꯜ ꯍꯟꯊꯕ ꯉꯝꯗꯕ ꯌꯥꯎꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯤꯅꯤꯠ 10 ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯣꯡꯅ ꯆꯠꯄꯅ ꯕ꯭ꯂꯗ ꯁꯨꯒꯔ ꯂꯦꯚꯦꯜ ꯍꯟꯊꯍꯟꯕ ꯉꯝꯃꯤ꯫ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯆꯥꯁꯤꯟꯈꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨꯗ ꯌꯥꯎꯕ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠ ꯑꯗꯨ ꯒ꯭ꯂꯨꯀꯣꯖ ꯑꯣꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯒ꯭ꯂꯨꯀꯣꯖ ꯑꯗꯨ ꯏꯗ ꯌꯥꯎꯁꯤꯟꯈꯤꯗꯨꯅ ꯕ꯭ꯂꯗ ꯁꯨꯒꯔ ꯂꯦꯚꯦꯜ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯄ꯭ꯔꯤ-ꯗꯥꯏꯕꯦꯇꯤꯁ ꯅꯠꯇ꯭ꯔꯒ ꯇꯥꯏꯞ 2ꯒꯤ ꯗꯥꯏꯕꯦꯇꯤꯁ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯃꯤꯅꯤꯠ 10-30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯅꯤꯠ 10 ꯈꯣꯡꯅ ꯆꯠꯄꯅ ꯏꯗ ꯌꯥꯎꯔꯝꯕ ꯒ꯭ꯂꯨꯀꯣꯖ ꯑꯗꯨ ꯃꯁꯜꯅ ꯁꯤꯖꯤꯟꯅꯗꯨꯅ ꯕ꯭ꯂꯗ ꯁꯨꯒꯔ ꯂꯦꯚꯦꯜ ꯑꯗꯨ ꯍꯟꯊꯍꯜꯂꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯈꯣꯡꯅ ꯃꯤꯅꯤꯠ 10 ꯆꯠꯄ ꯑꯁꯤꯅ ꯕ꯭ꯂꯗ ꯁꯨꯒꯔ ꯂꯦꯚꯦꯜ ꯍꯟꯊꯍꯟꯕꯒꯤ ꯃꯊꯛꯇ ꯗꯥꯏꯖꯦꯁꯇꯤꯚ ꯇ꯭ꯔꯦꯛ ꯁ꯭ꯃꯨꯊ ꯃꯨꯚꯃꯦꯟꯠ ꯄꯤꯗꯨꯅ ꯆꯥꯕ ꯇꯨꯝꯍꯟꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯏ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯛꯆꯥꯡ ꯂꯨꯝꯕ ꯑꯃꯗꯤ ꯕ꯭ꯂꯣꯇꯤꯡ ꯇꯧꯕꯁꯨ ꯐꯍꯟꯕꯒ ꯂꯣꯏꯅꯅ ꯅꯤꯡꯊꯤꯅ ꯇꯨꯝꯕ ꯌꯥꯍꯜꯂꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫